Manipuri Mahousagi Phivamda athubada Hanjilhannaba Thadou Inpi Manipuri meehut team amana Ministry of Home Affairs ke Northeast Advisor AK Mishra Unakhre haina Thadou Inpi Manipuri Joint General Secretary Manngou thadorakpa cherol amana khanghallakli cherol asida hai New Delhi da leiba AK Mishra gi office ta tha asigi taraga tarita unaba aduda Manipur da tholiba irang asigi matang da kumna khananina ke irang asida yaudaba Thadou furup ki miyoi kya hauba irang asida victim oiba yaure Thadou furup na lamdam asida tangdu laitaba Hanjilhannaba gi tamak khongfom chetna leple hana sunaba amade pamdaba thodok kaya Thokhan bana irang asigi warushin purakpa kamloi haibasida Thadou Inpi Manipur na chena thazaba thami Thadou haidiba furup ase masagi identity laijaba furup ne Thadou furup ase kuki natraga kuki gi makhada leba tribe amanate irang asi loishinaba honabada matam kayagi mamangtage Thadou furup na achoba thodang aman lauduna lakli hainaso AK Mishra gi mafamda pautamkhe AK Mishra na phongdorakpada Government of India na Manipur da tangdu laitaba Hanjilhannaba akanu mongda honade Thadou furup na lauriba thodang sing ado singthaningai ne Thadou furup ase yamna karigumba matamda kuki oina lana uba yaure masi chumthokpagi tangai fadaba lei hainaso mahakna phongdorakhi hainaso cherol asina makatana phongdorakle